Ngashi nungdan phongkiba kangla paudagi maruiba pau khara khangatjaraga miyamna khudo tamjage malengi mafam kiyada chatharakliba terrorist singi thawong sing achi thingnaba amata oina leminaba tangai phadei o ibobi leiba asigi hanagi prime minister Rajiv Gandhi laikhidabagi kuntragahumdoi suba ningsing thawranga mai lenina ngachi BT road ta leiba congress babanda pangthokiba anti terrorism day ga mai lenina hanagi chief minister o ibobi na haikre Malengi mafam kiyada chatharakliba terrorist singi thawong sing achi mapung phana thingba ngamnaba amata oina terrorist singi mayokta leminabagi tangai phadaba lei mahangna makhata na hai tunglam chatta lakadaba kya asam miyengna uba ngamba Rajiv Gandhi gomba luchingba ama mihathi na hatkiba haibasi Congress Party khaknadana leba asigi mangjabani maha India ga yumno nana lariba leibak singa pukse khoijen tinana nungsi chanana hingminana ba achoba manglan amma manglambam luchingbani Masigi matung ina mahanga tunga ma fajaraba foreign policy kya haudoklami mahapu mihathi na hatkiba terrorist singi thawong ase political party ki khenaba thamdana mipum khudimangna akama maungda condemn taphom thoi malengi mafam khudimangta terrorism gi thawong asi mapum phana thingnaba aikhoi amata oina leminasi haina sumangna makhata khi tharam aduda MPCC gi president ke Mega Chandra yauna hanagi minister MLA MPCC gi thawpuba sing district amadi pro committee gi luchingba kyasu saruk yaduna anti terrorism gi wasak su punna lauki Pambaina luchingba UNLF ki akhanaba kanggu amana drive chathabada mafam ani dagi yamlaba drugs sing phagakhre ngarang pambaina luchingba UNLF ki akhanaba kanggu amana mayai kaba chinjak sing yonba amadi puto puchin tawbagi akhanaba paw ama phongbadagi drive chathabada mafam ani dagi mayai kaba chinjak sing phagapangamkhre Pagalaba polam sing adude market ki price da puna lupa lakunga taruklom oigadaba N10 daiji pam ama de kolen chirapne drive asida polam sing asi bulalon edictor amba miyoi ani su phagapangamkhre hirama chiga mai lenina ngachi Imphal West ki Langol ningthau laikai community hall da pangthokiba paugi mifam amada pambaina luchingba UNLF ki media coordinator chirairong bana phongdokhibada ngarangi drive aduda kanga drive and surgical naram thonggi mapu Nongthambam Jamsit Allies Toigi Apopa Magazine Amadi Polam Singa Sigi Thambamna Chingba Godang Singi Chili Langliba Toigi Mapubok Ngaria Marum Hitler Apopa Laikidraba Engine Kabok Sagomba Lokram Lairakni Hitler Gi Godang na Sangai Pro the Laiva St. Joseph School Manakta Laivani Aduba Hausi Pawagi Oina Hariba Polam Singa Chigi Mapu Oiriba Man accused Nongthambam Jamsit Allies Toigi Hausi Pawagi Oina Phagapangamdre Chayarong Bana Makata na Haikibada Kanga drive and surgical asi matam kakkana thingjile amadi man accused nongthongbam Jamsit Allies thoina numi humni gi manungda changjarakadabani mayai kaba chinjak sing asi pak sanalolon etik chacharakwa china ngasi de khoi gi tungge hogalakli banharo sing achi gi phibam adukki matik sogle machina khoi gi khunaya achoba negative impact ama piri basidagi kannaba pambaine luchingba UNLF na khanana chathaba drive amada phagalakpani phagalaba miyoi asi gi mathakta kari cherak pigani haibadudi Party ne makhata na khanakhigani makhoya chi chapchana khangdrabasu hairiba karbar asi sei kharagi mamangdagi chathare haibachidi khangbangamle haina mahana makhata ke polam singa chi langkol apum maira paibi ima singa madi Universal Mars Organization da sinaduna maithadok pawi singi mamangda mangankre akan banong taraba yai IMD gi report aman hai lakadoriba numi kharani asida Manipur yauna awang nokpaki statarukta Akha arau yauna akamanong taravayai Staging adudi Manipur Assam Meghalaya Nagaland Mizoram amadi Tripurani Chaliba chero asida Bay of Bengal gi khanopok thangba maikaida low pressure area sing lakani haina chingnari machina humthakiduna Central Bay of Bengal da lakliba irai numita depression lakpayai report achina hariba North East State taru achida akha arau yawba nongalorina pungda kilometer kunthadagi Nifu Pawa Yangba Nungsit Chilabaya Haina Sumakatari. Mikhalgi duty Chakiba Manipur Dagi personal ani Laikidre. Lok Sabha Mikhalga Mai Lagina Uttar Pradesh duty Chakiba Manipur Dagi security personnel ani Laikidre Hari. Laikidraba personnel Adudi Tarasuba IRB Gi Halbidar. Hozamang Say Yankai Mari Amadi. MPTC Gi Halbidar. Mangzakong Haukip Kawi Hari. Makoi ani UP Gi Lalipur da Laiva. Marswada Kungangda Matok Dogduna Laibani, Tarasuba IRB gi Halbidar Masangam Laktavadagi Manak Nakpa, Health Center da Pukotuna Layenki, Tungda Pibam Lusilak Padagi Lakanabangam the Lakidavani Hari,
Nakal amaromda MPTC halbidar mangjathong hauki khangawdana wantharakpadagi hospital da pukhalaba matung laikanaba ngamdana laikhidabani hairi. Border pillar 90 ki manakta nomai kamnakhre asi ana yauromgani thajanari. Ngasi ayu pung nipalam tapada Kamjong district kalonaba namli amasung kabo tampakta tainaba border pillar 90 ki manak adawaida bom yauna akamba maungda nomai kamnakhre hairi. Pau asina hairibadi tongan-tonganba lalarupsingki marakta nomai kamnakhibaduda nakal anigi marakta asi ana yauromgani haina thajanari. Adumapu chapchaba paudi pressna phangba ngamdre. Ningsingba yai haukiba May 8 tagi mafam aduwaida toina nomai kamnabagi pau leiraki. Amaramda urkhulgi khunjasing amasu NACN IM na Indian Army na KNOKNAB da khusu khulai pichinduna Manipur ki lalawbasingi mathakta landa chathahali haibagi maral sirakpasu lairibani hairi. Maring phurup masel khut thoknabada miyoi 10 asok apan yaobasi leibak thibani HAOMEE. Tengnopa district ki manung chana leibak khumbi tuition amasung khumbi khunjau anigi marakta lamgi matangda chai naba matam kharagi mamangdagi laki. Adubo khangawduna tha asigi kungi ayu pung 9 makharom tabada nakal animak ki miching yamlaba miyoi singna khusu khulai paiduna khut thoknarakpadagi nakal animak ki miyoi 10 rom asok apan yaukhibadu leibak thibani haina Federation of HAOMEE gi Vice President Dr. K. Hira Kauboigi Chiro amana haire. Chiro asina makha taribadi tholiba thaudo adu Federation of HAOMEE gi maikeidagi makha tana thoktanaba Maring uparu amadi mai leinaba authority singna khudakta nakal anigi miyochinga phaminaduna yashinaba puraknaba puning chingthili. Tengnopa district ki oina maihoroldagi khunda laitaduna laiyaklaba lam kaya mapandagi hajilakpa mitopsingda chauna piba kaya aduna ngasidi aikhoigi lam asi nongma nongmagi pikchilaklei. Aikhoi masel khatnaba khut thoknabagi mahut aikhoigi mangkhraba lamsing amu hanna hanjinaba maikairomda miyeng changminaba mathau tai. Phurup masel ungkhatnaba khatna chainabana mapaldagi hajilakpa phurup singda hena khudongchaba launabagi lambi piroidabani. Maram aduna khumbi tuition amadi khumbi khunjau anigi khunjasingna pungning phathaduna makha tana khatna chainaba thoktanaba thabak laukhalakani haina Federation of HAOMEE na thajaba thamjari hairi. Jiribam SBI branch tagi lupa 30,900 lut tawkhre. Masak khangdaba miyoi amana pabubaradagi Jiribam Municipal Council gi Municipality Shopping Complex ta hangba SBI branch office phakaduna lupa 30,900 hurankhre hairi. Hariba thaudo asing ngarang amadi ngasigi lonaba ahing athengbada mi chikpagi tanja lauduna hurankiba oirangani haina thajanrei. Machigi matangda Jiribam SBI branch ki maikeidagi Jiri police ta report tawrakhre. Haujikan investigation ki thabak chathari haina bank asidagi phangba pau aman hairi. Drug sijinaba miyoi 18 RPF PL na fagakhre. Lona thingkraba larho RPF PL na drug pu mayakaba chinja oina lana sijinaramba miyoi 18 phagalaga waraklaba matungda imung manungda sinakhre. Nupi ama yauna fagalaba miyoi sing adu ngasi Thawa district ki mafam amada pawmisingi mamangda puthokladuna RPF Central Bureau gi wangangloi amana hai. Party asina hek haurakpadagi hauna mayai kaba chinjak thingnaba hotnarakpagi paring amo oina yamna akhanaba force ama thambagi tangai fadaba lei haibasi party asina achepa phire ama oina 1995 pandagi special task force ama semduna drug ki mayokta drive chathaduna lakle. Haurakliba tunggi yumbiro kaya ama nishagi ipakta iraknariba singa sidagi Kanadagi kamdongna oihaliklibano haibasigi chapchabasi maru oina India laingang na maitei phurup asi muthanaba honarakpagi thausil ama oina ngasi phawbada mitna udava afongwa lalong kaya ama chatharakpa adugi marakta leba asida drug mayam ama thajinduna maitei khunai asibu maru phangna muthanaba honarakpagi thausil nei. Masida drug yoliba amadi puchilakliba miyoi singda haijaningbadi malemgi leibak singi mamangda amungtang tumthin ngamba arangba thawai micha ama oinaba aikhoi kana honaminasi aikoina haijariba singa chi harauna saruk yabiyu. Masida karigumba aikoina hajariba sing asigi mathakta hena tungda tawsilakpa tarabadi ngakpiba ngamloidaba ahakpa cheirakna mang tharaga lakpagi fire adu lawrakani hainasu mahangna makha tana phungdokhi.